Dolai thabide Kuki singna Meitei IDP sing Changlaktanaba Ngak Senba Houkhre Houkhre sahi lisingani kulhumdoigi me ahumdagi haurakhiba irang asina maram oiraga Imphal East ke Dolai thabide leiramba Meitei gi khul kaya mayum makai thadokuna lanjenarakuna relief camp ta leiriba sing atubada makoi gi khul sing aduda amuk hanna hongjillaglagani haibagi pau tabadagi manak nakpada leiba Kuki khulgi nupi singna Meitei IDP sing changlakpa thingnaba Ngak Senba Houkhre hairi pawasina makhatana hairibana Manipur Sarkar gi maikaidagi kangluki rang namaram oiraga lanjelakhiba more amasung Churasampur natana atopa khul Singgi oina de sahi asigi December fawagi manungda mapung phana makoi gi hanagi khul singda hongjinnabagi thabak hauragani haina phongdokkibagi matung inna Meitei IDP kharadi makoi gi hanagi khul singda security akanba section tharanga loinana hongjinba haukrabani makhatana dolai thabi khuldagi lanjelakhiba IDP sing adu makoi gi khul singda hongjinanaba numit kharani gi mamangda Manipur police na akai atoi thokraba yum sing adu semjin sajinaba yengba lakrabani adu Meitei IDP sing adu khulda laglagani haibagi pau tabadagi Kuki nupi singna madu thingnaba mafam kayada phamjinduda Ngak Senba Houkhre hairi Kuki khulai paiba singa kuyek pinaduna su sahi ama sangdokhiba ase Manipur miyambu apangba siba oina thoklei maheswar Kuki militant singna chathariba unlawful oiba thabak sing thingnaba makoi gi mathakta panba yaba lo amata leitrabra madu natraga makoi Ngak Senba thokiba special law ama semlabra haina RPI atwalegi National Secretary shuariba Manipur State Committee gi President Maheswar Thongnawjana phongdokre Ministry of Home Affairs amasung Kuki khulai paiba singa Anouba su agreement ki kuyek pinakiba asiga mari lenena Maheswar Thongnawjana thadorakpa video release ama dawafam asi mahakna haikibani video release aduda mahakna hai Ministry of Home Affairs UPF KNO amasung Manipur lengak ki official Singgi agreement ama sign tawnakiba asida Manipur miyambu apang siboina thokle agreement asiga mari lenena ministry gi maikaidagi thadorakpa press statement da Manipur gi territorial integrity sokhandaba amasung national highway number 2 hangdokpa haiba wafam da highlight tawraga miyamda harabu pokhanke aduga thangnab ambikupta agreement aduda maruiba thodang loriba Kuki zo council na tholakpa cheroldana national highway asi hanadagi atingba thamkibana Nauna hangdokani haiba wafam asi chanaroi hairakle masida sunatana Kuki amasung Meitei gi marakta thamlamba buffer zone adumak leigani haiba wafam phongdorakle masina hainingliba asidi highway asida Meitei chatpa yaroi haibani asumna constitution gi wangmada thabak toriba Kuki militant amasung leiriba loop singi mathakta panba yaba law amata leitrabra natraga makhoi asi Ngak Senaba constitution da tokhaiba law ama semduna leikrabra haiba wahang hangke Mahangna makhatana hai Kuki jo council gi chero aduna palliba yamna maru oiba wafam amana separate administration natraga tungkoina tangdu leitaba leibagi wari leite haina su mayek sengna pale pumnamak asi yenglaga ministry amasung Kuki Singgi marakta handak sanakiba wari amasung pinakiba agreement asi kari karamba makhlgi agreement no haiba adu chauna chamamnaba ama pokhalei agreement asida Anouba ground loan semle haijilaga hanadagi ground loan thugaiduna leiraklaba Kuki militant sing nauna su tawnare aduga yanare haribo wafam sing asina sayet naduna miyambo apangba siba oina thoklei agreement asida yanare haiduna ministry na tholakhiba cherol amasung Kuki gi maikaidagi tholakhiba cherol ani asigi marakta contradict tawduna leiriba asida Manipur gi miyam maru aina miyam gi mihut oiriba MLA sing na tumina laisin pamthoktabani haike mahakna makhatana hai phurup masel gi marakta ngangna saknaba natana Manipur gi miyambu isitabagumna chatharakli bathabak asida Manipur da leiriba CSO sing political gi leiriba party khudingmak amade mihut sing pusillaga hairiba agreement asisanaba yaroi haiduna punna leminaba matam adu oirabani Hauji khuyek pinariba asi agreement ni agreement haibasi eknate law nate aduna sign tawnariba party ahum asigi manungda amana yadabada kudakta kakthatpa yaba potni masida luring opposition thidana leiriba miyamge mihut MLA sing political party singna masa gi bot mangana bahayuna tuminna leisilaga leibak asi mangnaba thabak singumsi haina su mahakna makhatana phongdokhe Maram Peren Lambi Chembidabagi Matangda NPO na yaningda phongdorakle National Highway 129A Maram Peren Lambi matam sangna Sembidabagi Matangda Naga People's Organization NPO na yaningda phongdorakle Manipur gi yamna maru oiba lambi paring asigi matangda NPO na thadorakpa cherol amana hai nongjuta gi matamda National Highway 2 amasung National Highway 37 da singninkhai duna lambi phauna ba yadraba matamda Maram Peren Road asina Manipur amasung Nagaland phauna nabagi amatangaraba lambi ni
Handak marak lambi gi phibam phatabana maram oiraga maram peren lot asida posai puba gari kya marom chathok chasin tawbana lambi asigi phibam nomunomangi soksilakle Houkhre tha ani ahungi mamangda Nagaland da landslide thokibana maram oiraga posai puba heavy vehicle punamak maram peren road pharaga changlakhe masina maram oiraga lambi chinbagi chang hengalakpadagi kilometer kharakak chanaba honabada numit chupa ama changbagi phibam leire Phibam asi kumna yengsilaba matungda NPO na maram peren lambi athuba matamda mapung phana semjinbinaba Manipur lengaki mijeng chinchilakibani National Highway ID CL amasung TSR na matam zana thabak paikhat pangamdabagi matangda NPO na makhl kayagi democratic oiba khongjang jangsinaba phirep lorakpa yai hairi kumja lisingani kunmatoi gi July 12 da Union Minister for Road Transport and Highway Nitin Gadkari na maram penen road ki section 3 semgat chagatpagi urep uyung tambagi thoram Imphal gi City Convention Center da bangtoke thoram masigi makhada maram center dagi duigum phawba lane ani leiba lambi sengatpaga loinana lupa crore chaniga kuntaruk changna kilometer kunithoi sangba lambi semana ba thorang lakhotke daigum dagi lilong khulen phawba lupa crore chamaga maripuni pan changna sengatpagi thorang lakhotkhrabasu mapung pana loisindre haina phongdorakle Kuki zo miyam ge apamba matung ina legislature leiba union territory ge demand di ahong balaite UPF ke NO Center ga suspension of operations su agreement kuyek pinarabasu Kuki zo miyam ge apamba matung ina legislature leiba union territory ge demand di ahong balaite haina lalhalop UPF amasong ke NO na phongdorakle Center Manipur lengakna su agreement Kuyek pinakiba Kuki lalhaulub United People's Front UPF amasung Kuki Nation Organization KNO ga punna thadorakiba cherol asina hyriba Indian Constitution gi makada yanaraba political statement ama puraknaba lambi yatpa oina kuyek pinakiba su agreement ki matung ina mawong marin naiba amasung akaknaba matam amaki manungda nakan ahungyoiba wari sanabagi chapsaba phirep lei hairi Paladuna Serol asina high state amagi lairiba territorial integrity na tragana unilateral administrative yauna state adugi boundary semdok sadok pa haibase Indian Constitution gi article 13 amasong 368 ta parliament na thabak paikhat pangambagi sakti yauri amaromda National Highway number 2 Imphal Dimapur lambi gi matangda paladuna National Highway asi Kuki jomiam na kaidonungda tingzin khide KZC na appeal tawkiba wafamde lambi asigi kangpokpi district ki sarukta Central Security Force ta cooperation piduna tangai fadaba polam sing ningtina puthok pusin yahanba haibani buffer zone phawguna Meitei amasung Kuki zogi miyam athingba leitana chathokasin tawbagi wafam leite highway asi Ngak Senba haibase India lengak amasung deploy tawriba force ki thodangni Indian Constitution gi makada legislature leiriba union territory amagidama political dialogue chathabada Kuki zomiam gi aningba apamba aduda UPF amasong KN ona leigani separate administration gi demand handokpa leite haire National Highway hangdopagi wafam BBCC na yaningda phongdorakle National Highway 2 da primumen lehenduna tangai fadana sangdaba yadaba pochai sing hondok hongjin tohonbaga loinana miyambu maning tamna chatpa yahalagani haiba Ministry of Home Affairs ke wafam Village Volunteers Coordinating Committee BBCC kauba Kuki Singgi loop amana akanba moongda yaningda phongdorakle Ministry of Home Affairs na phongdorakibagi matung ina Kuki Zo Council KZC ga yanaraba matungda National Highway 2 hangdoklagani haina Press Information Bureau PIB ki website ta phonglak pathengnare September 3 da Ministry of Home Affairs Manipur lengak amasung Kuki militant group singna nauna samdoklaba suspension of operations su khuyek pinabagi wafam su website asida thengnare National Highway hangdokpagi matangda lokhalakliba thorang ase nakan namata yoiba mijengda yumpham oiraga laurakpa firepni hiramasida BBCC ga tanaramdaba maramna Ministry of Home Affairs ki thorang ase yabangamloi National Highway da primumen lehelagani haiba wafam asi chanaba yaroi Kuki furuk ki separate administration pinaba lengakna matik saba thorang lokhatriba fawba Meitei furuk ki miyoising Kuki singna khundaba mafamda changba yaroi haiba firepta ahongba leite hiram asida ayaba pithoklubagi dama Kuki Zo Council bu boycott tawnaba firep laure su group na Kuki pumnamaki mahut sinba yaroi hanasu BBCC gi cherol asina phongdorakle
Myanmar macha lising humpu mariga chahumrom India da and giwang mada changsin kre and biren Myanmar dagi Manipur da mitop sing changsilakliba asi ekoina khangliba asidagi ka hena changsilamba yabagi chingnaba lei haina hanagi chief minister and biren na nungnang phongdurakle ngasi mahaki social media account thagalakiba post amada United Nations for Refugee gi report paladun hai haukiba sahi lising ani kunmathoi gi February tha dagi hauzik phawbada chawrakna Myanmar macha lising humpu mariga chahumrom India da aingi wangmada changsin kre haire masida Myanmar macha lising taruka chani pande UNSRC galonina New Delhi da register tokre official oidaba masingna hena yamlamgani haina mahakna nungang phungdurakle mata masida aikoina tumina laithokpa yaraktre haiba khangminarshi isu asina aikoida makhatana chaitheng pirak tringaida paikhatpa yaba thabak sing paikhat hauragani haina phungdurakle